ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯔꯝꯗꯅꯤ꯫ ꯃꯃꯥꯡꯉꯩ ꯑꯩꯈꯣꯏ ꯈꯨꯜꯗ ꯇꯤꯚꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯇꯤꯚꯤ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯇꯤꯚꯤ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯝꯕꯤ ꯑꯁꯤ ꯅꯥꯀꯟꯗ ꯎ ꯋꯥ ꯌꯥꯝꯅ ꯀꯨꯡꯅ ꯀꯨꯡꯅ ꯍꯧꯏ꯫ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ, ꯕꯜꯕꯅꯆꯤꯡꯕ ꯑꯃꯠꯇ ꯊꯥꯜꯂꯝꯗꯦ꯫ ꯁꯨꯛꯅ ꯃꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯄꯗ ꯃꯥꯗꯨꯅ ꯆꯠꯅꯔꯝꯃꯤ꯫ ꯑꯩ ꯑꯃꯝꯕꯗ ꯆꯠꯄꯗ ꯀꯤꯒꯜꯂꯝꯗꯦ꯫ ꯂꯥꯏ ꯇꯤꯟ ꯂꯩ ꯍꯥꯏꯅꯕ ꯃꯐꯝ ꯑꯃꯝꯕ ꯂꯝꯕꯤ ꯀꯌꯥ ꯁꯝꯗꯨꯅ ꯆꯠꯄꯗ ꯑꯩ ꯀꯤꯒꯟꯗꯦ꯫ ꯑꯩꯅ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜ ꯌꯦꯡꯂꯒ ꯍꯜꯂꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯑꯩ ꯏꯁꯩ ꯉꯪꯗꯨꯅ ꯁꯨꯝ ꯌꯨꯝ ꯇꯝꯅ ꯆꯠꯄꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯨꯛꯅ ꯃꯝꯕ ꯖꯒꯥ ꯑꯃꯗ ꯈꯪꯍꯧꯗꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩ ꯍꯨꯃꯥꯡ ꯆꯨꯞ ꯂꯨꯞꯄꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯃꯐꯝꯁꯤꯕꯣ? ꯂꯝꯕꯤ ꯅꯥꯀꯜꯒꯤ ꯆꯛꯄꯜ ꯑꯗꯨꯗ ꯎꯆꯤꯔ ꯀꯩꯅꯣꯝꯃꯁꯨ ꯖꯤꯔꯤ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ꯫ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯃꯤꯒꯤ ꯈꯨꯠꯂ ꯂꯥꯏꯒꯤ ꯈꯨꯠꯂ ꯈꯪꯗꯕ ꯑꯃꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯃꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯑꯃꯗꯤ ꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯂꯥꯏꯗ ꯀꯤꯒꯟꯗꯕ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯈꯜꯂꯤ꯫ ꯁꯝ ꯇꯨꯍꯥꯎ ꯂꯣꯏꯅ ꯆꯞ ꯌꯨꯡꯅ ꯍꯧꯒꯠꯂꯛꯄ ꯃꯥꯟꯈꯤ꯫ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟꯗꯤ ꯃꯥꯡꯈꯤꯗꯦ꯫ ꯑꯩꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯤꯕ ꯈꯨꯠ ꯑꯗꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯔꯛꯇ꯭ꯔꯕꯗ ꯑꯩꯅ ꯂꯩꯄꯥꯛꯇ ꯐꯝꯊꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯑꯗꯨꯒꯤ ꯈꯨꯠ ꯑꯗꯨꯗꯒꯤ ꯀꯣꯛ ꯂꯤꯊꯣꯛꯅꯕ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯩꯊꯪꯗ ꯑꯩ ꯀꯣꯛꯁꯤ ꯁꯠꯇꯣꯛꯄ ꯉꯝꯈꯤ꯫ ꯑꯗꯨꯒ ꯑꯩ ꯀꯟꯅ ꯌꯨꯝꯂꯣꯝ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯎꯏꯁ, ꯑꯩ ꯁꯤꯔꯝꯅꯤꯗ ꯃꯁꯤ ꯈꯜꯂꯒ ꯇꯨꯡꯗ ꯌꯦꯡꯂꯨꯕ ꯇꯧꯗꯅ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯦ꯫ ꯇꯨꯡꯗ ꯂꯥꯏ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯒ ꯂꯥꯎꯔꯛꯏ, ꯉꯥꯏꯈꯣꯅꯦꯍꯦ ꯏꯄꯥ, ꯑꯩꯅꯤꯅꯦ! ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯩ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯛ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯩꯒꯤ ꯇꯧꯗꯨꯗ ꯐꯥꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯣꯟꯗꯥꯗꯨꯒ ꯏꯁꯩ ꯉꯪꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯩ ꯂꯝꯕꯤ ꯅꯥꯀꯟꯗ ꯉꯥꯏꯕꯅꯤ꯫ ꯑꯩꯅ ꯅꯥꯀꯟꯗ ꯂꯦꯞꯄꯗꯨ ꯅꯪꯅ ꯎꯗꯕꯗꯨꯗ ꯅꯥꯀꯟꯗꯒꯤ ꯅꯇꯨꯡꯗ ꯂꯥꯛꯂꯒ ꯀꯤꯍꯟꯒꯦꯅ ꯀꯣꯟꯁꯤꯟꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝ ꯁꯥꯎꯈꯤ꯫ ꯃꯤꯉꯣꯟꯗꯕꯨ ꯐꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ? ꯃꯥ ꯁꯣꯔꯤ ꯍꯥꯏꯔꯒ ꯏꯕꯥꯅꯤ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯩꯅ ꯀꯤꯒꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯕ? ꯑꯗꯨꯒ ꯌꯨꯝ ꯐꯥꯎꯕ ꯆꯦꯟꯕ ꯉꯝꯂꯝꯕ ꯇꯥꯔꯒꯗꯤ ꯌꯨꯝꯒꯤ ꯃꯤꯗ ꯑꯩꯅ ꯀꯔꯤ ꯇꯝꯂꯝꯒꯅꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯣ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯉꯥꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫